Manipur ki irang asna mar moidor maitai sing nama usagum na maning tamna sangduna lai kuram naba fangdana lairakhiba kuongba maru laifam lenda state amadi central paramilitary force na ngak sender mioi cha kyan thawni khrei maitai sing yamna maru ba Imphal East ki sagol mangdagi sangsilaga leba kuongba maru laifam lenda Kumjali sangani kulumdoi me ahumdagi thorakhiba irang asna mar moiduna changba yadana lairakhi arba laifam lenda sida mamangda su akan security ki section thawrang laukhatuna akaknaba mioi kharana thawni thoram pangthokpa laikhre madugi matung sahi asida su laifam lenda sida lai khuramna naba honaringai kuki singna nomai kaptharakpadagi mafung fana thoram pangthoktana lakhibane ngasi CRPF BSF Kunipan Suba Assam Rifles State Force yauna ningthi na ngak senduna miyoisa kya tinduna lai khurumna ki lai khurumba changba matamda security na mobile phone pusilan kide loinana miyoi kuntra sai thoklaga Central Force ki gari da rotation naina singthakta pukat tuna lai khuramhan ki pung amarom changna khongna kakhatlaga leiba singu salarel sidaba mapugi life from nendana tangai fadana miyoi humpurom tamag Khandoktuna thawni hanki Serau roba matung ahanba nomai singli kaab horoba humlak pawdi kanaramne adu chahi ahum lange khoyi karigum khar leibadagi kaaba phamudraba adu hantakti kongba maru sengwan kan honabiduna aikhoi ngasidi Central Force mayama Manipur Police ki sinau mayama ngakpi chenbiduna aikhoi kongba maru laifam len asida aikhoi sana kunung saname temple board laini loi mayam atop sing punna masi aikhoi gi irupam haitare kongmaru laifam len sida kaaba phangjabani makata nasu lagi thoram ji handaki sahi gi oina numai jing mari khonam godab amukti hena ayaba pibidab ji masi gi damtadi yam numai da pa phongtuk